इमेज पाउदम इंग ताबिरिबसिंगबु अहानमक्तदा बिनिता ओइनामना तरामना ओक्सरी हौजिक अहानबदा मरोय पाउ पिजरी इको क्लब स्कूल सिंगदा लुपा करोड़ अमगा लिसिंग यांखै मरिगी संफम संगे थोखरे अर्जुन एवॉर्डी चिंग्लिस नाबु मियाना तरामना ओखरे लोयना एसआरटीसी कक्सिंगना अक्षा कक्सिंग खुनौबु अहुम अनिदा माइथिबा बिखरे हौजिक मापुंगय पाउ बिरसी Manipur Pollution Control Board Sinuna National Green Corps NCC Program Lisingani Nipan Tarangapangi Makada Eco Club School da Lupa Crore Ama Lising Kai Mari Zek in Topaki Tarangasi CM Secretariat Darbar Holda Pantokre Taramaduda Atamito and Sarviakiba CM Biren Makata na Haiki Economic Census Hokre Masida Oza Oigera Census Ki Staff Oigera Ista Ama Hector Census Ki Survey Satpada Lana Taromlaba Lairababu Lai Hiram Draba ina kunbabu kulle hairam draba lenga ki employee oibasimbu oi hairam drabadi lenga asna action logani hana taramli bamong adudi sel paiba lenga ki thabak toba ina kunbasing lairo maikaida loina pansinduna leirambana tasenga lairaba mayum lejudabasing phangdabani aduna mamangda soikibasing adu khangle madu khara sumthonaba tawsi survey salibasina yum da sangbiraga thamoi senga thabak tobiyu thamoi senga thabak toramdabasing lenga na serak pigani CM na makata na haiki Malemase kari orakli bage habesi aikoina khangnaraba wafam ngantani afforestation da India lenga na lebagasi station maroina Manipur yauna lupa crore kamarom thadaraki amaromda ngasi station da thabak toribasing puning jangna mathau tawde tum koide masak naibasingna thoroma yawbasat pada sili langli basina lengyan pma yalaga lusing basing aduna u chara khara tharamlaga loire matung tabadi thariba u adu hinglibra sirabra hanatuna yengbazat natte adubu ukrul dadi Mahiroi singna u thabada u pambi amaga mahiroi amaga loina biyo hairi u pambi adu thabada mahiroi amagi mamingda tharabadi pikliba mahiroi aduna school karakpa khudingi u pambi adu yengbada siroi mahiroi aduna class 1 dagi thaba u oirabadi maki class 10 phawba yengsilabadi u pambi adu mapung marai pharagani asomna mahiroi lisingi mingda u tharabadi u pambi kayamna hinglakani haibasi miyamna adum khanbiro Aikoi sidasu school singda thakiba u pambi sing mahiroi mamanggi mingda thabirabadi u pambi sing loina hingani aduna mamangda asoiba kaya yoramba adu ngasigi mirolna jumthoklasi sengdoklasi Eco Club School ase hauze hengalak paleptri ukrul area da saniyangkai sanapati da saniyangkai kangpokpi da saninifumdoi tengnopal da samnifumdoi Perzol area da samnipan jiri bamda samtarani Tamenglong da saniyangkai Susampur da sani kuntra taret Sandel da sani kuntra Kaksing da sam humhumapan Imphal East West amasung Thawal da sam humdra manga ni punna lising ahum sutna marpuni aikoi ni yenthole pa sampam asi lupa crore ama lising yankai mari ni sel yambagi wapam nate masi awareness involvement amadi magi lady bam pham sinde awareness pina bagi damaktani masida antana Manipura pollution tholi basi yenglaga diesel auto asi permit piba thinglagani masigi mahutta electric rickshaw thabak haunaba thorang paikhatpa hore bus sing asisu diesel gi mahutta electric oina selanaba yamna kanna watanari masida antana asuki matik mol aba nambul turensu lu nalhanaba thabak hore amaromda singda popi tharakpadagi lebak lehau sing loina mangbana singi silinau sing section bamathau tare loktak pasu thengan pa helakle masi punama aikoi mayam punak kannaba honaminasi hauzik pali balenga asidi haidokiba wa amata lemna dokte masi punama asi miyang matena ngambani aduna lenga asna paikapa thabak thoram khudimakta miyang mateng yauduna thaba amata pangthokpa ngamloi haina CM na makhatana phongdokhi Kumi ko kilometer berdusu bir o hai lokta kinai wore lokta temple maram distribution ayam lakho adagi maro ide ko singi silinam sing section doriya hoy sing poppy plantation to kodagi poppy plantation to apagi kanosi chemical fertilizer hapsal lokta kodagi singi mato soil si and loose soil kodagi soil singi no ta ko only center ado tulen lagi putra ka roka kule
मसीगी पोसे कोई पुनः हम तक हवल लगा करने वो ना उनको लगे तो मैं पूरी है बिनिंग है वो बहुत नहीं अदना नंबर रिवर ना तब रिमेनिंग्स इम्फाल रिवर हवल रिवर ओवर रिवर इलिर दक्षिण-पश्चिम जो कोई हाई रिवर रिजुविनेशन की नंबर पैटर्न को सुमाइना कोई स्टेप बाय स्टेप पैटर्न ना बिकन होना चाहिए और मसीदा फायदे मरो के पीपल्स की सपोर्ट All Manipur Muslim Girls Student Union Sapong Lakibagi Daramathrak Suba Mapo Kumon Thorangasi Hotel Impal da Pangthokre Thoramasida Education Minister T.S. Radev Syamna Hai Lamdamasi Kasin Koya da Larik Tamba Pangda Ladiba Singh Larik Tamning Labasu Selectabadagi Tamba Pangda Ladiba Madi drop out Tokiba Mahiro Yupi Machamadi Nupa Masa Singh Tidokpada Lamdamasi Mahiro Loop Singh Asoba Thodang Lahaningi Larik tamba phangdaba amadi sothana leiba mairoi singidamak lenga ki department khudimakta scheme project ya thamri adubu lamdamasadi larik tamba phangdriba amadi sothana leiba mairoi singna phangdaba lenga ki scheme project singasi mapung phana phangdabagum tauri mairoi singda phanganbagi mahutta marakta leiba miyosna lothok tathokna aranmong sathari masi punamasi lamdamasa leiba mairoi lupsina miyeng sangboloina sothana leiba mairoi singda scheme project singasi mapung phana yohanbada mateng panganingi Education sector paganabagdama lenga sigi education minister mo hoina matam supada miyangi wakhalon longnaba leiri miyamnasu education sector paganabagi matangda tananingba amadi khangningba leirabasu office lakpiu matam supada miyangi dama thong launa hangduna leiri reservation matangda miyamna pukhalali bawaka sisu atuba matamda cabinet minister tanaraga khanaba yawa khanagani Lining na maramaraga ay ko'y masel nung sinahan na ba honoriba si Tawgumsi. Lining Haibasiti ay ko'y miyoy ba na aran ba tawda na ba institution gumbama ni Taramasida, Boseng Secretary Dr. Situng Mary Thomas, DDU Center for Kausal Director Dr. Rahizudin Sheikh yaw na mahiray kaya na sarap yaki. Sanabada piba lamjaningay oiraba mana Arjun Award phanglaba hockey sanaroi siglen sana Kangujang ngasi Impal da thunglakre loyana mahakpu miyamna Impal International Airport da taramna okre mahakna hai hariba award asi phanglakpada hainingai laitana nungai pawi lamdam asigidamakta chawthokpa phaujei loyana makhata na sanariba sida hena mai pakpa purakpa ngamnaba honagani hainasu phongdoki Thase Kumapanda Rashtrapati Bhavan da Pangthokiba Thoramda Mahapu India President Ramnath Kovind na award asi Kushinakibani loyana Mahap Tharaga Manipuri Sanaroida Arjun Award phangba taratare sure Ngasi Janata Irawat Memorial Trust Jimet Jiribam di Friendly Environmental Warriors FEW Jiribam anina kusam naraga babuparada laiba Irawat ki complex ta lamtu sendokre Loisalakpada SP Jiribam MOB Singh MPS ka SP office ta Jimet ki executive body ki mihut ka unaduna Irawat ki thoramasi matokram na phajana amasung mai pakpa thoramo oinabagi matangda wari shanaki loyana SP ki maikaidagi su pangbe aba mateng pangjage haina su phongdokhi Jananeta Irawat Memorial Trust Jimet Jiribam na sinuna September tha si sahi khudingi Irawat tha haina pangthokna lakliba siga Mari lena ngasi lamtu sengdokibani ngasi gi lamtu sengdokliba aduda mari lena Jananeta Irawat Memorial Trust Jimet Jiribangi Lifetime President Dr. Chandam Kamal Singhana phonarapada ngasi Jimet amadi FEW na sinuna social service pangtholibasi hayengdagi Jimet na sinuna September tha sibu Irawat tha haiduna sahi khudingi pangthokna lakliba tharongi makhada ngasi gi social service asi pangthokpani haiki Manipur da mental asylum leitabana huzik lambi da miyoi kaya ama lepham leitana leiba singa sigi mapha ama pibinaba honabiyo haina cyclist Rohan Philem na ngasi Manipur Press Club da pangthokpa pangwi singa unabada phongdokre makna hai sarkar asna mental hospital ama linkhatlagani haina lauthokiba adu athuba matamda linkhatuna Manipur da huzik mentally disorder oina leiraba kayagi lepham singa sibu luna nana lehenaba honabiyo haina su phongdokhi Mana makata na phongdokibada satharakiba survey amagi matungina hojik Manipurda mentally disorder oina leiriba masing asi lising ahum gi mayada leire haina su phongdokhi
social welfare department plus health department ani sina khusam na bira kan da yam thuna idi sheng sheng na khoi si family leitraba family homeless ngak tane mo just maina kayam kuina khoina personally senaba leuni khoi di praja ni sheng sheng na kan da riksu yam chawe kai noi kan da ma je khona home da thambai je khoina keno oi doine magi witness toimak oi doine sida moida leita la id asina tho go khoi da riks to lei banina sidi tase na id government na lokhat ke na tauge na tauraga di yam thuna tawba ya ba pot ne ba yam thuna ya ga dim tang si home jim yam thuna sabinanaba adagi moigisu hygienic oiba mongda kai toba yagadagi do yengba yananaba idi sarkar gi pukning chingsinjaba amaina tawjaba press meet na main thamjagi ngarang numida wairam pung manga tarapa duaida akaknaba paw ama phangudagi 43 Assam Rifles amadi More Police ani gi apun mati mamana Assam Rifles ki key location point KLP Mayada section tharang lokhal ingai gi directa Suzuki Ertiga car registration number MN02G 1409 da sector bada brown sugar ni singnaba packet chamodra nipan kg ani gram sanga hundra mariga loyana gari adu ko tharapa driver phagat pangamkre phagalaba brown sugar du international market ta lupa crore manga dasmik amamari oigani hairi poika kona parba mi edudi Mr. Lukongam Haukip sahi kunthani pan apopagi ming hengkolin Haukip of Khol and Molpung village ni Kangpokpi district tagini Phagalaba pot gari amadi mi edu NDPS Act kamari na More Police Station da legal procedure gi damakta ngarang nimidang athengbada khusina kre hairi amarom daso ngarang thil pung ahum tarakpa doida Imphal More lambi da leiba custom preventive force more gi duty checkpoint da foreign car Mazda RX-8 ama Myanmar romdagi Imphal tamna puthokna batholakpada custom preventive force more na phagat pangamkre hairi makhataba legal action gi damakta thabak sathaba hokre Railway line na solaba marang sing village ki pipam thopa compensation bu lana sina kiba hanagi Tamenglongi DC Armstrong Pamaibu amohana DC oinaba order tholakpa si paliba sarkar na lakliba September gi ani phawgi manungda kaktat kadabani karigumba hairiba si thabak don thoktaba taragadi makhal makha kayagi khongjang jangsilagani haina marang sing village ki secretary Thaubai Gong Chalong Gamai na ngasi Manipur Press Club da pangthokpa pangwisinga unabada phongdokre magna hairi bawa phamasi ngasi chief minister da aibase thaduna su khangankre magna amohana Tamenglongi DC amo oina lakpa taragadi Sanja Thumja da lamdamasi awaba tagani loena mahaki mathakta court da case mayam amasu leiri amadi tasengba lamgi mapuda kheti parol sing phangba ngamloidabagi akibasu lei maramdi magna mamang thakta lana Miyoi Kharada Sanja Thumja Tauraga Lamgi Kheti Puron Singh Pithokibasu Leire Maramasna Mahapu DC ama oina lamdamasa tharakpasi athubada kakkadabani haina mahakna makhatana haiki मागी मथक हौजिक प्रोसिक्यूशन सेक्शन केस पेंडिंग हौजिक लेरी सी केस लेना माबु तांथोख्रबा डीसी से अमु पेंडिंग लेना अमु थाजनबदि कोई मरांग सिंह गुंजा सिंह सोया यानी दे याबसु अमु खुदक्ता डेट 2 मनुसिदा मासे अमु ट्रांसफर हन्ना ऑर्डर थोक्रदि कोई मरांग सिंह गुंजा सिंह से स्टेशन याबु खे अमु सदब हो सी मरांग सिंह गुंजा मयाम सी चेयरमैन लेरे कुंबु लेरे खुलाप लेरे लोइना कोई Hairo Block Congress Committee Aigi Hana General Secretary gi Pham Pubiramba Housing and Treasury gi Pham Puriba Maibam Ramesor Maitai Nangasi Ayuk Manung Madam Sadana Khangaudana Lekidabada Party Asi Karmi Punamakna Maki Thawaina Isori Kuyada Inglisina Lerunaba Mina Ani to Mina Lepna Awa Pundokre Nasi Awa Pundopai Tharmaduda Hanagi former Minister M. Okendro Party Asi President T.S. Ranjan General Secretary M. Ras Mohan Amadi Block Asigi Maroiba Karni Singh Su Sarukyaki. Belgium Komsata Laliba Action Affairs Minister Dr. S. Jai Sankar Naleba Adugi Maka Pamanaba Didier Rendels ka Brussels da Unakre Lusing Bani Naleba Ani Marata Lenariba Maribo Hena Paganaba Kanalinaki India ki damak da Rendels na Khaliba Wakalangi damak Dr. Jai Sankar na Thagaki European Union EU ki Foreign Minister Federica Mogherini gasu Foreign Minister Jai Sankar na Unaki badu da India amasung EU ga lainariba mari amadi Afghanistan da wariba pibanggi matangda lusing ba ani na wari sanaki Pakistan na sagaliba hostility terror amasung violence asi thadotuna yimthangna balebak singa nungsi chana leminaba darkar oire haiba wafam khanaki External Affairs Minister Dr. Jai Sankar na European Commissioner for
Humanitarian Aid and Crisis Management Christos Stylianides kasu unaki unabaduda Jammu and Kashmir paikaliba sakot tharangi maramda phongdoki terror amadi violence yaudaba pimamda Pakistan ga openly wari chanaba pambagi wafamsu minister na phongdoki hairi Miyoi lakh 38 na Tharakliba application sing yaudana Assam gi aroiba NRC ngasi release tawkre National Register of Citizens NRC State Coordinator na thadorakpa pung matungina aroiba NRC da crore 3.1 application di yauri hairi miyamna yengnaba supplementary list of inclusion sadu deputy commissioner amasung circle officer gi office gi phangangadori NRC website tagi yauri basing amadi yaudaba sing online da yengba yagani hairi list asi pendaba singna foreigners tribunals da appeal toba yagani NRC in Assam asi Supreme Court of India na lisingani tarahumde da pikiba order gi matungina semani Assam gi NRC process asi atai state singa manade masi rule 4A gi matungina semani cut off of date na lisingama jamapan humdra mathoi gi March 13 gi ahing nungyai da loduna Assam Accord of Paliba du da warep lobani hairi sanabagi pauda District Sports Association DSA Kaksingna Sinduna Association Singing Playground the Sathariba 17 Kesokumar Memorial First Division Football League 2019 gi ngasi sanakiba match da SRDC Kaksingna Aksha Kaksing Kunabu Panjal Ahumanida Maithiba Bigre SRDC gi Panasing du Jackson na match ki minute 35 amadi nifum doi Malreng na minute nifum apan satpadasan ki Aksha gi Panasing aduna Rohit na minute 58 S Michael na minute 103 satpadasan ki bani Hauseroi bada maroyapa mukana pizari Eco Club School Singda Lupa Crore Amaga Lising Yankai Marigi Sampam Sangye Thokre Arjun Awardee Singles Nabu Miyana Taramna Okre Loyana SRDC Kaksingna Aksha Kaksing Kunobu Ahum Anida Maithiba Bikre Ngasigidi Imias Paudan Pizaba Matang Installation Jare Miyang Tabiri Basimbu Kurumzari